JCILPS की पुंगनी फुनिथोई की पब्लिक कर्फ्यू अमदी प्रसंत मिसिगी मतंग द सथरिबा बन्ना महौसा की पुंसीदा साउना अकाइबा पीरे अमदी मसा की फिवम सोइनाइबदगी फमुंगदगी हेंदोक्तना लेरखिवी तंफासना ngasiदगी जेनिम्सना लेमना लायंग हौख्रे खुरुमजरी मियंग ताबिरिबसिंगबो तरामना ओक्सरी हौजेक मरुइबा पाउ संदोंना पिजरी JCILPS की पुंगनी फुनिथोई पब्लिक कर्फ्यू अमदी प्रासंता मिसिगी मतंगदा सथरिबा बन्ना महौसा की पुंसीदा साउना अकाइबा पीरे जॉइंट कमिटी ऑन इनर लाइन परमिट सिस्टम ना मणिपुर दा इनर लाइन परमिट सिस्टम सना हनगदबनी मिटोप सिंगना भोट थादवा अमदी भोट लेपा यारोई पास तौखिबा बिल अथुबा मतमदा एक ओलहनगदबनी हाइना दाबी तौदुना चतखिबा अहिंग नोंयाइदगी तांग तरेट की निमिदांग वाइरम पुंग तरुक फावा मणिपुर पुंबदा चथरिबा पब्लिक कर्फ्यू असिना मरम ओइदुना थंगाल कैथेल पौना कैथेल यावना मणिपुर के तंपाक की कैथेल सिंगथोंग हांगनखिदे लंबीदा मी चतपगे सांग हंथखि अनकपा अमदी अरापदा चतपा पैसेंजर गाड़ी सिंग सतनखिदे महिलोइसंग सिंग कानखिदे सरकार के लोइसंग सिंग हानगुमना मी कानखिदे पब्लिक कर्फ्यू असिबु सगोटपनि हाइबा मियोय खरना लंबीदा टायर मई थाबा यावना अचत अवो सिंग थिंगबगी थबक सथखि मफम कयादा पुलिसना अकनबा मवोंगदा ngak senbagi थबक सथखि हाउसिंग फावबगी ओइनदी पब्लिक कर्फ्यू मनुंग असिदा पामदबा थौदोक थोपगी पाउ लेट्री पब्लिक कर्फ्यू असिना मरम ओइदुना थौपाल डिस्ट्रिक्ट सु साउना अकाइबा पीखि थौपाल कैथेल थोंग हांगनखिदे महिरुइ सिंग स्कूल कानखिदे सरकार के लोइसंग सिंह थोंग हांगबगी सांग नेमखि लंबीदा मी चतपगे सांग नेमखि अमरोमदा पब्लिक कर्फ्यू असिना मरम ओइदुना बिष्णुपुर डिस्ट्रिक्ट सु साउना अकाइबा पीखरे बिष्णुपुर कैथेल मोइरांग निंगथौखोंगना सिंगबा कैथेल सिंग थोंग हांगनखिदे पुलिसना पामदबा थौदोक थोक्तनबा अकनबा मवोंगदा सेक्शन थौरांग लौखटखि सथरिबा पब्लिक कर्फ्यू असिबु सगटुना सिंगजमैदगी कोंगबा ताबा लंबीदा मियोय कयाना अचत अवो सिंग थिंगबगी थबक सथखि कोंगबा बाजारदा मियामना मणिपुरदा ILP सना हंगदबनी हाइबो खोलाव कया लाउखि We want ILP! Yellow me! Yellow! अमरोमदा प्रसंता मिसिगी मतंगदा असुंबा लंगला लंजिन पुथोक्तुना मरा लेबल सिंग सराक पियो हाइदुना मिसी असिगी मतंगदा सेमखिबा JSC अमदी लिलोंग JSC ना सतखिबा तांग मंगा अमसुंग तरुक की लोनबा अहिंग नोंयाइदगी चथरकलिबा पुंगनी फुनी पानगी जनरल स्ट्राइक असिनसु मियामगे पुंसीदा साउना अकाइबा पीरी बन सगोटपनि सिंगनबा सिंगना लंबीदा थोरक्तुना अचत अवो सिंग थिंगबगी थबक चथरी JCILPS ना संगसिलकपा खोंगजंगदा थांगमैबन यूथ ऑर्गेनाइजेशन ना सरुक याबगा लोइनना क्लब असिगी नुपी सिंगी ओइबा विंग अमसु सेमखरे हाइना ऑर्गेनाइजेशन असिना खंगलकले मसा के फिवम सोइनाइबदगी फमुंगदगी हेंदोक्तना लेरखिवी तंफासना ngasiदगी जेनिम्सना लेमना लायंग हौख्रे मसा की अनाब मदगी मखोंग अनिमक डॉक्टरना कक्त्रबदी यारोय हाइदुना खंगलकलबसु अचंग सेंफम पुथोकनब लेतबदगी मतम सांगना फमुंगदगी हेंदोक्तना लेरखिबी सगोलबन तेरा सापम लेरक्तगी आरके तंफासना ngasi जेनिम्स की डायरेक्टर प्रोफेसर डेबेन लाइस्टम लुचिंगबा डॉक्टर टिम अमना मयुमदगी लौखलगा जेनिम्स लायंग हौख्रे ISTV News na tampasana ki masagi phibam amadi matau karamna hinglibage haibadu miyamda khanganbadagi
Jennings na mahakpu lem na layang bagi tabag asi paikhalakpani. Jennings na laydiba si tampasna khaktanatana kana laijatraba miyoisingbu layang nabani. Tampasna gi anabagi phibam fahannaba Jennings na angamba thakta layang gani haina Director Devil Lystrom na phongdorakli. Koi miyoiba amanda yengado miengado aduni akhoi na ngasi akhoi Jennings ki theme da yaujariba Jennings pamjariba mongdi akhoi gi awana tarba akhoi gi tarba tolba singsibu akhoi na hundokpidana ringbidana thambase pasi miyoiba gi keno nate pasi akhoi ne any awana tarba mafam jaga akhoi tambasna gi case ta sunate atei atei Manipur gi jaga kya da chatna akhoi myam se thi humdana akhoi pawu tajargadi akhoi ne yengaru panna mase akhoi Jennings na thamjari mase Amaromda Jennings ki orthopedics ki head of department irom ibom chana phongdorakpada tampasna ki phibam phagat handuna macha singa punna hingminhan bahaibasi Dr. Singi Pandamni haiki magi phaigal gi tongsa yaudre gi phairu gi saru konjale koina magi general condition su I yang watpi problem am lei adagi dressing to boda kalaini general condition phagalam da kalaini mayam du torkanda karambana magi afaba layang oigadage ro koina kona lepkani ko khongsi yaragidi shape tawnaba honagani shape tawa yadre haragasu magi tungi kanabadu yenga koina khongji lokthokpana hena phai haragadi aduju koi decision nam lakpa yai adagi hojikti hip lokthoasu khu de lokthoasu artificial limb apha leire koina pamise ma se amuktang satpang amanba ko mai macha ani ju lei hai ahum lei hai ali mung amagi mama moina mana kitang angang singduda company ma pibiraga mama moina mai duty to bangam do adu koi aim oisena khale Miyamna nungsibiba amadi Jennings ki director amadi media gi matengdagi mahaki anauba mapokama pokpaga sap manare miyam amadi Jennings ki director bu Dobimal khangba tampasna na ulakli yam nungai se adukki mate ai harauba hana dis maina kanu to basi khalam deba tai sarna to bi dana ismaina mayam na media gi thungdagi mayam lakpi dana ismaina to bi base adukki mate harause ai ngasi di adukki mate Jennings ki director no ismaina laga to base ai siro bo the punchi ko dana adukki mate harau phawe miyam na gi dam to bi ba mayam nahan makai famungdagi hendokpa ngamdana leiraklebi maki mamabu nongmadi soitana anaba pharaga lakani khanduna tampasnagi machanupina mama pukiba maikai yengduna leihori Singi mafam singda Manipur gi lengak sasana si yaudre khulai paiba singna tawningba tawduna leibadagi praja miyam da awaba khudong sadaba kaya mayok nare haina akhang hai sing amadi miyam na pen da wafam kaya thamnarakpadagi handakta Manipur sarkar na akhanaba thorang paikatuna Imphal Dimapur lambi gi saparmena police station gi manung sanba gambi fighter April ge tang kunga mapanda personnel kun leiba commando gi matam kharagi post ama thamkiba adu lamdam adongi civil society organization singna yaning daba phongdoktuna lokthokadabani haina khongjang sangsilakpadagi Manipur sarkar na commando gi matam kharagi post asi numit kharani gi matungda sarkar na lokthokpa natragana lokthok haibadu chapchaba ama khangalagani haina ISTV news na phangma pau amana haire pau gi maraktana break amatang lominasi Imphal East West amasung Bishnupur district ki oina Manipur government ki regular employees singda service loan lobi khudong chaba pizari athuba matamda amadi araiba mong da lobi bayagani enna akupa marol gi dama contact tobiu Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bishnupur Bazaar Bishnupur Combined tutorials for CBSE admission open second batch class 12 5 months foundation course second batch class 9 and 10 6 months foundation course class start 5th May second batch class 11 5 months foundation course class starting from 16th June class 9 10 and 12 2 months vacation course for Navodaya Sainik and outsiders class starting from 2nd May please contact Combined Tutorials office Sagolban Murang Leruk Machin Bus Parking Imphal Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thobal, Kangpokpi, Imphal West, Imphal East. Willing Electronics,
or mechanics may contact Secretary ISTV Network. Second state-level general ability test organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000 each. Forms available at the given stationer. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 2016. Competition on 22nd May 2016. Break ke matungda makhataba pau pizari. Malayam gi oina mioi bana siraba matungda leihori ba haksang polang medical science ki damak kathoknari. Manipur gi oina su kai samthong top director gi Maisnam Joy Chandra amadi mahaki loinabi Maisnam Ongbi kai sam Devjani na imung amadagi pulapna haksang katpa oiri. Hiram sigi matangda report ama. Malayam gi atai mafhum kya da mioi bana siraba matungda masagi haksang polang medical science ki damak kathokli. India gi atai atopa mafhum kya da su adamak yauri. Adubu Manipur di khara makhidi tangli. Adu moinamak leitabadi natte. Makhoi sing adu gi manungda Imphal West district ki manung chana leiba kai Samthong Assembly constituency gi manung chana leiba kai Samthong top director gi Maisnam Joy Chandra amadi maki loinabi Maisnam Ongbi kai sam Devjani su amani. Makhoi enegi machanupa ohum lei machanupi yaugde. Hokiba April tang kuntareta Rims ki director da ai ba channel piduna amadi ain gi oiba lokapam thokpa thabaksing lokhalo matungda fire basi lawrakhibani. Masagi chahi humphum de suraba Joy Chandra amadi masagi chahi yakhemapan surabi Devjani anina karigidamakta karamba wakhalonda makoina lekhidraba matungda masagi haksang polang adu kathokpa pamduriba. Thangai sengna idea angang orang itigi social work to busi am pamjabani. Social work si aina khanjabda pangana tauba adegi atai mi paisana tauba mayam ama leine adu social platform si da ina mayam gi nang ta kari tausi gi haina khanjar kanda akomda heal da tauba simusu yam kana hina khanjaba nei tamona pamba mayam gi seba tauba pamjaba dugi matungina tamogi matung injarage naina mayam gi aigi saje pithok charaga di mayam gi kana hude be chaisu dakta tamba hugolapa mayam dugi kana jarma ga gi tamutta already aisu kathok charage na dumai tau duna ya kathok chabani mu Joy Chandra miyam gi thabak to pamjaba misa amani hojik fawbada tarahum durek suna idan tawkhre masida sunatna hokchiba sahi 2011 dagi horaga ngasi fawbada leptana free health camp pangthotuna miyam gi seba tawduna lakli. Joy Chandra na khongthang asi thangjinabu honabada imung manung gi miyoi singbu bab tahanaba honakidaba natte. Ahambada isa singsi yana bangang hangang jare aham no item na hai yaro kano mi seisna mai tharga laigi ke gi to do han hai ai aina hai apang bi akoi gi hauji aina khalidi lebak ni ne agi lebak yam pamjabani ana mayam gi phanaba ade akoi si le la gana ta kano malok thoga lebak ki kana huduni tungi sai su mayam ki kana huduni ne haibidagi ma so harau re mana aham da sai number se yes adu dia su yawgin adu da phobu thabung ni ne na admai tar ko yana re Mapurui bana fire basi lokraba tungda Joy Chandra gi loinabi Devjani su Mapurui bagi matung ingi habagi chap chaba fire lokhi loinena macha singbu bab tahana bohonaki ai khwai pamjabadi ma ke ba pamje aduga phanik na pai bi phajan se piraga ada lai katlamaga pubado aduma khitang di pubiyo nai cha singsida ina sinajana image avamba adu khitang di tawbiyo aduga mai thara su thada su mayangi kanana ba ne na kathoki base noi tan nuai ta ba khallura no lai katpadi cha singna yani haina numaina nakal amromda imung amagi yumburemba amadi yumburembi orebi mama mapa anina lorukliba khongthang asibu Joy Chandra amadi Devjani gi macha singnasu adum puning thogatli akoi gi baba ga akoi gi ima ga na sumaina makoina hangwai siraba kanda makoi gi kano gi dead body do kano gi mayam da kathom basi masi akoi isno akoi mayam noina bak penje nakal amromda Devjani di mangna sikhra matungda haksang kathopagi mathakta hauji mahangna hinglingi matamda kanaguma singna mitna madaka oirabadi hinglingi matamasida kathokjagi hairi siraga pibai du ai sirabarina khangja roi kai ba adu ai huji mit pamba yawraga su ai donese mit namagi donate tangninge ya tasek mamuni malem gyoina yam tanga thokpa thodoni leiriba imung amagi yumburemba amadi yumburembi anina maruina medical gilamda
masa leitraba tungda masa gi hakchang pumba kathok lamba haibase yam tanga thuduk ni asigumba kya manipur dagi leptana tatna thorak lagadi maruina medical gigil mdasu achaw mateng pangmada natena samajisda anoba mayonama purakadori bani cameraman Jimmy Galoinana Chitningomba ISTV News Lamdam sige yalhomi kannaba assembly da pass tokiba bill ahum ek to onbagi matangda Manipur da leiba political parties singi sab saba firep tha sige tang nipan fawbugi manungda laukthokadabani IMC gi election da mitop ne merep oiba yaroi amadi voter list da yaukiba mitop sing laukthokadabani haina JCILPS na laukthokkiba wafam singi matangda political leaders singna makogi oiba wafam thamnarakle bill je koi missing yam da Manipur gum je koi adu yapam thoe aduna koi sapchana sigida Manipur praja gi apamba koi isam ki sapamba ni sapchana bill hom ji pass to na bada khong ne koi ta seng na koi thamoi hakchang yaw na koi sangthang gani ji bawda Indian government dagi koi masi iya masum yade ha bagi koi gi kenosi koi state government gi laiba government pabi congress government na the all political party gi si bising tang nang si pawde meeting ma call tor pos leite dan masi koi side gi masi top political party maru en honorable chief minister laiba sakar paibe party da kari karam step tawsige haibada koi hairaga zamana ba koi mayam punjal laga political party kuni muti punjal lakanda koi hai bill si ek to ontoga pass tawna ba amadi yabina ba koi kan haijagan hojik si electoral roll da koi ki khabar khara da phongpi khre ward khara da de nan Manipuri sina hen ba yawre ba aduni khod pamjari di masi karino electoral roll da mi hapsin ba jidi sarkar gi employee na hapsin bani adagi pranam mukherjina adagi koi gi rajna na hapak bunate ba chief minister gi makha da leiba minister gi makha da leiba SDC dagi horaga SK ade jiladar moina hapsin bani moi ayaba yawraga hapsin bani haibisi han matham jage aduga sumaina koina ILP tanarang da mitom na saruk yan badi sumaina election thing ba haibisi Manipur People's Party di sumba hek lokthok tring hei mitop se lokthok tring hei election tau daba haibe phirep se Manipur People's Party mai gai deksu thamne Assam da Assam Accord si pangthok na ba hona ba matam da makoi gi kenoji makoi gi agreement si 3D hai detect delete deport detect toro electoral roll dagi delete toro aduga moj mai mem da hanro sumain tawdna Manipur da su di ahum se tawdam ne ba adu di natana di ahum na tabi da moin haibadi allowed sangba yahalo include protect sangba yahalo electoral roll da hapsilo aduga moje Manipur gi security jing ne protect toro haibo pham sine ba aduna koi makoi si lokthok tring hei हारिबा मिटोप सिंग से लोकथोक त्रिंग है इलेक्शन तौबीगनु एकोय अकन ब खोंजन चंगजिन बायबसे मणिपुर पीपल्स पार्टी की फिरेने जनता दल यूनाइटेड ना ngasi dagi aikoina mamang sui kar khajagre state government na ton manipur da based on political party miyam si ILP sugat natana manipur da hojik le issue puna maksing si ongtang phaminnaga khana naina ba aduga loinana ton political party puna amata oina dola doli khaidana khoi punsinaraga ILP gi issue si Delhi da chatan masi taksin mina kana gani haina aidi masi yam toina aidi masi state government da aidi invite tawjagre issue si misi mina yaudringi da adu achauba mahau langpo ama laktringi da masi sarkar na athu matamda all political party ga phamina dra masi akhoi bill se miyam gi apamba amadi sanadaba yadraba tungi mirol gi damakta akhoi gi community ski khongul mutna nab gi damakta akhoi masi akhoi athu matamda akhoi phamina dana masi bill se gi matang da akhoi center satana taksan mina matam oire habise masima JDU gi masi apamane aduga janata dal united na inner line farm system gi matang da Sangsil laiba khongthang khudingmakta Janata Dal United na meyang loinana chaminagani haibase Janata Dal United ki hanadi laiba adugumba phirepni Food Security Eki ration card loba satpada Imphal West ki oina Kendra Singhi MLA singda semtok sandin taunana ba pikre haina District Supply Officer Imphal West na khangalak le haina Lok Jana Shakti Party Manipur State Unit na phongdorakle Manipur Sarkar ki Department Singh Amadi SDO Singh Laina
MLA Singda Matau Karamna, Ration Card Sinakibano Haina Hanglakne. Ekasigi Makada Miyam the Kanava Fangansi Harbadi, MLA Singda Sinabagi Mahuta, DSO Amadi, SDO Singna Ration Card Yantokan Si Haina Kangalakne. Amukana Atena break, Amatang Lominakisi. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singi damakta Jolib capsule chabiu Oza Pain Relief Ointment Khwang naba kok chikpa tang chikpa phu naba singbuda sinaba yarba lipsap gumna puthok saba Oza Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Makataba Pau Karaga Pizari Myanmar ki Wuksuda Asiba Haksang Ani Lady Hybawa from Amalakwadigi Moriada Ladyba Tongan Tonganba Community Singi Mio Singa Satuna Yengluba Matamda Asiba Haksang Ladamba Tengarakide Haide Amaromda Moria de Ginga Faba Satchiba Maitei Pangal Ani Adudi Ngasi Faba Tiba Kangdri Haide Team Kungumdoina Saruk Yaduna Kumalampak Men Hockey Stadium da Sathariba Marisuba Sub Junior National Hockey Championship B Division G Ngasi Sanakiba Mes Singda Hockey Sandigarna Hockey Keralabu Panjal Taruk Amada Amadi Anisuba Mesta Hockey Madhya Pradesh na Vidarva Hockey Association bu Panjal Taruk Anida Maitiba Pikre Marueba Pau Amukana JCILPS ki Pung Nipunitoi ki Public Curfew Amadi Prasanta Misigi Matang the Sathariba Banna Mahausa ki Punsida Sauna Akaiba Pire Amadi Masagi Pium Soinaiba Digi Pamung Dagi Hendoktana Lerekibi Tampasana Ngasidagi Jenims na Lemna Layang Bahokre Miyang Tabiri Bapuna Makpo Amukahana Kurumjari